ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯏꯟꯗꯤꯌꯥꯗ ꯆꯠꯂꯨꯅ ꯍꯜꯂꯛꯄꯩ ꯃꯈꯥꯗꯩ ꯉꯁꯤꯗ ꯌꯨꯝꯗ ꯂꯥꯛꯑꯦꯕ ꯃꯥꯡꯅ ꯁꯤ ꯄꯨꯔꯛꯏꯅꯤꯁꯦ ꯄ꯭ꯔꯁꯥꯗ ꯂꯩꯔꯨꯕ ꯁꯃꯣꯆꯥ ꯁꯤꯡꯒꯔꯥ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯌꯥꯎꯔꯦ ꯑꯁꯤꯅ ꯑꯩꯅ ꯄꯨꯔꯛꯏ ꯃꯤꯗꯣ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯕ ꯂꯥꯎ ꯍꯧꯔꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯆꯠꯂꯣ ꯂꯣꯏ ꯉꯝꯒꯗ ꯀꯩꯒꯤ ꯅꯪ ꯆꯥꯅꯤꯡꯗ ꯍꯌꯦꯡꯗꯩꯗꯤ ꯇꯥꯇꯣꯟꯁꯨ ꯚꯤꯗꯤꯑꯣꯗ ꯆꯥꯎꯔꯛꯑꯅꯤ ꯅꯪ ꯚꯤꯗꯤꯑꯣꯗ ꯐꯣꯂꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤ ꯆꯥꯔꯣ ꯆꯪꯒꯦ ꯑꯩꯒꯤ ꯁꯦꯒꯥꯏꯕꯗꯣ ꯁꯦꯒꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯁꯣꯁ ꯁꯦꯒꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯁꯦꯒꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯒ ꯀꯥꯇꯤ ꯂꯩꯇꯦ Do así como sos que tu cata de gas. ꯍꯥꯎꯕ ꯌꯦꯡꯁꯤ ꯍꯥꯎꯕꯣ ꯇꯤꯜꯍꯧ ꯆꯥꯗꯣꯏꯕ ꯍꯤꯡꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯤꯜꯍꯧ ꯍꯤꯡꯅ ꯆꯥꯕꯁꯦ ꯅꯦ ꯏꯪꯉꯦ ꯇꯥꯇꯣꯟ Ayuki semanisa. Ngarang ayuki. ꯀꯩꯒꯤ ꯅꯪ ꯍꯥꯏꯕꯗ ꯉꯁꯤꯒꯤ ꯄꯤꯋꯥꯅꯤ ꯍꯥꯎꯗꯤ ꯍꯥꯎꯔꯤꯕꯣ ꯇꯥꯆꯧꯒ ꯕꯦꯝꯁꯅꯥꯒꯗꯤ ꯃꯤꯁ ꯇꯧꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯁꯤꯡꯒꯔꯥ ꯑꯃꯒ ꯁꯣꯁ ꯑꯃꯒ ꯍꯧꯖꯤꯛ ꯁꯃꯣꯁꯥꯒꯤ ꯁꯣꯁ ꯂꯩꯇꯦ ꯍꯥꯎꯕꯣ ꯑꯦ ꯍꯥꯎꯕꯣ ꯉꯁꯤ ꯂꯥꯛꯄꯗꯩ ꯆꯥꯕ ꯍꯧꯔꯦ ꯇꯥꯇꯣꯟ ꯑꯩꯒꯤꯅꯦ ꯍꯌꯦꯡ ꯉꯥꯡꯉꯝꯗꯦ ꯍꯌꯦꯡꯅꯦ ꯃꯦꯒꯤꯆꯥꯗꯤ ꯈꯪꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯦꯅꯦ ꯑꯃꯅ ꯃꯦꯒꯤ ꯄꯤꯔꯛꯑꯦꯕ ꯑꯣ ꯅꯣ ꯀꯥꯏꯅ ꯆꯠꯈ꯭ꯔꯦ Megi pia. ꯀꯥꯏꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯠ ꯊꯜꯂꯣ ꯃꯦꯒꯤꯗꯣ ꯆꯥꯃꯤꯟꯅꯁꯦꯕ ꯃꯨꯛꯕꯥ Dai. ꯀꯥꯏꯅ ꯆꯠꯈ꯭ꯔꯦ Kamu dah. Tu arka sing arkan jangan lu berapa. ꯑꯩ ꯈꯥꯟꯖꯅꯤ ꯆꯥꯎ ꯅꯪ ꯆꯥꯅꯤꯡꯕ ꯆꯥꯎ Singgara kaya agak noi pura itu. ꯁꯤꯡꯒꯔꯥ ꯑꯍꯨꯝ ꯁꯃꯣꯁꯥ ꯑꯍꯨꯝ ꯁꯃꯣꯁꯥ ꯁꯤꯁꯦ ꯑꯄꯤꯛꯄ ꯄꯨꯔꯛꯏ ꯀꯩꯒꯤ Mana pilih? Ayo boja. ꯑꯩ ꯑꯆꯧꯕ ꯆꯥ ꯍꯥꯎꯇ ꯁꯣꯁꯇ ꯌꯥꯎꯕꯤꯒꯦ ꯇꯤꯜꯍꯧ ꯑꯩ ꯃꯆꯥ ꯅꯨꯡꯉꯥꯏꯇꯦ ꯃꯅꯝ ꯅꯝꯅꯦ ꯑꯩꯈꯣꯏꯅ ꯇꯤꯜꯍꯧ ꯆꯥꯏꯁꯦ ꯏꯕꯣꯛ ꯇꯥꯔꯗꯤ ꯁꯤꯔꯅꯤ Ibak. ꯎꯁꯤꯠꯇꯦ ꯃꯣꯛ ꯑꯃꯇꯪ ꯆꯤꯡꯒꯦ ꯍꯣꯏ ꯃꯣꯛ ꯑꯃꯇꯪ Sada mau sada. ꯁꯥꯗꯕ ꯀꯥꯏ ꯆꯤꯡꯒꯦ ꯂꯣꯟꯖꯨ ꯂꯣꯟꯖꯨ ꯃꯈꯨꯠꯅꯦ Magic. Kaya samsa aja kan ba? Itu kan dibe. Suka canggam kan ni. ꯃꯌꯥꯝ ꯆꯥꯕ ꯉꯝꯒꯅꯤ Joto tadi be. ꯉꯝꯃꯅꯤ Seriously. ꯊꯥꯎ ꯌꯥꯝꯃꯤꯁꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯆꯥ ꯉꯝꯗꯦꯗ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦꯕ Kundai be. ꯆꯥꯎ ꯅꯪ ꯑꯄꯥꯝꯕ ꯑꯃ ꯆꯥꯎ Nah, ꯅꯪ ꯑꯄꯥꯝꯕ ꯑꯃ ꯆꯥꯎ ꯑꯣ ꯕꯩ Nah, itu kamu itu. ꯍꯣꯏ ꯅꯪ ꯁꯤ ꯆꯥꯏ Order order. ꯍꯣꯏ Cheers. ꯎꯝ Oh yeah. Good, bangga. ꯍꯥꯏꯕꯣꯛ ꯃꯟꯌꯥ ꯌꯥꯝ ꯂꯧꯈꯤꯅꯤ ꯅꯪꯅ ꯆꯥꯈ꯭ꯔꯣ ꯅꯪꯅ ꯑꯗꯨ ꯑꯁꯤꯗ ꯁꯣꯛꯂꯛꯀꯅꯨ ꯍꯥꯎꯔꯦ ꯅꯪꯅ ꯁꯤ ꯄꯨꯔꯛꯄꯁꯦ ꯍꯥꯎꯔꯦꯕ ꯑꯩꯒꯤ ꯁꯣꯁꯁꯦ ꯌꯥꯎꯕꯩꯅꯤ ꯃꯍꯥꯎ ꯃꯀꯥꯏꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯩꯇꯦ ꯑꯩꯅ ꯊꯝꯃꯤ
비주얼을 잘 잡을 수가 있는 것 같은 게 비주얼이 하얀 게 막 풍파는 비주얼 떠오르니 다 떠오르는 게 먹기 쉽지 않니? 그러니까 이게 뭐지? 너 밥 잘냐? 오케이, 너희 바이. 짠. 야, 뭐 그냥 말 좀 그만이야. 맞는지 이게 어.